April की tang tara teret ki ayuk phong masi phong da Manipur top channel ki pau khatang update pizage myam loi phuk taminasi. COVID-19 Manipur da laklamba Bengaluru da sirei Delhi da positive oiba Manipuri ahum surei Manipur gi more da laklamba masagi sai humpu go taru rom suraba miyo ama COVID-19 na maram oiduna ngasi ayuk Bengaluru da sirei amarom da Manipur da gi Delhi gi tuan bo hospital singna nurse oina thabak tawduna leiba miyo ahum COVID-19 positive oiba da gi hauzik laikhatna duna leiri Manipur laklamlaga Bengaluru da hankraba matung thasigi nipan da test tawbuda positive oirakhiba miyoi thasigi taradagi Bengaluru gi Victoria Hospital Complex da Trauma Care Center da laikhatna duna lairakhibane mak laikhidabaga loinana ngasi ayuk phawbuda Karnataka da COVID-19 na maram oiduna laikhidaba mi tarago humdoi shukre Hospital adugi intensive care unit da ventilator gi support ka loinana lairakpa miyoi adu hokiba March taraga ni thoidagi Manipur gi more dagi Bengaluru da hankhibane mahak Bengaluru yauraga COVID-19 gi lakpa layong ulakpa ga loinana March nipa na test tawraga March mapanda positive oire haina khangkhibane private hospital amada hana layeng lambadagi mahakna laikhidaba hospital aduda refer tawkhibane laikhidraba miyoi adu Manipur da mayum leiba natte more area da business ka mari leinana laklambane mahakna more da leiringai da mapa clinic amada masa nungairaktabadagi layeng lamki haiba khangbadagi clinic adugi miyoi sing imphal la lawruraga test tawbada loinamak negative oiramkhibane hauzik phawbada Manipur ga mari leinana miyoi singi marakta positive oiba taruk surei taruk sigi manungda Manipur da positive oire haiba khangba anini amadi amana Bengaluru da positive oibadagi laikhitaba asini atopa ahumduna Manipur dagi Delhi gi tuan bo hospital anida nurse oina thabak tawbani taruk sigi manungda Bengaluru da laikhidaba adudi Manipur masanate Delhi da nurse oiba mahitamba amadi thabak tawduna leibesingi manungda hauzik phawbagi oina nurse oina thabak tawbi ahum positive oibadagi tuan bo hospital singda leiduna layengbagi thabak sathari ahan boina hokiba April tarukta Chuchampurdagi Delhi gi State Cancer Institute nurse oibi ama positive oibadagi hauzik hospital aduda layengduna leiri Manipur da leiba mahaki mari mata singi phangba pawgi matung ina mahaki phibam phagalagli hairi amaromda Delhi da leiba Max Super Speciality Hospital da nurse oiduna thabak tawduna leibi sai kuntragani thoirom surabi ama positive oikibaga loinana hospital asida thabak tawduna leibi Manipuri ani positive oikre nurse oiduna leibi adusu singnaba leibadagi thasagi tara mari da sample lawraga max lab ta test tawbuda positive oire haba khangba ngamkhibane thasagi tara humdoida hospital adumaktada thabak tawduna leiba sai kunga mari rom surabi nurse amasu test tawkibaga loinana thasagi tara mari da positive oire haba khangkhibane nurse animak Basanta Kunj area da laibane amadi makhoigi imung manung amadi leminariba miyoi sing lokhalaga test tawnaba quarantine tawduna lairi hairi sairaksida UK da lerik tambi ama Manipur da halaklaga test tawbada positive oiram khibi adudi Jenims ta matam khara layenglaga pharakpaga loinana ahumlak hanna test tawbada negative oirakpadagi haukiba numaijing numita hospital dagi research tawraga mayumda quarantine tawduna laikre Delhi gi Nizamuddin da pangthokhiba lining laison ga mari leinaba thoram yawruba miyoi ama rims ta laikana duna lairi maki phibam phana lairi haina report singna phungdorakli atopa paw manamu Facebook ta MLA gi maming hanglubagi miyoi taruk fazilure social media Facebook ta lamlai AC gi MLA gi maming hangbagi wahai thagatluba amadi comment piruba sahi nauriba nupa masa ama yauna miyoi taruk police na faraga court ta puthokpada court na mara laite haina condition amata yauduna thadokre thawdoksagi matangna press na phangba pawda lamlai police station gi manung chanba khudong bamdagi wakabam jotin sai kunga taru apokpa binoi kawba miyoi ama thasagi taramathoida maki Facebook account lamlai kendra gi MLA gi maming kari kawi atai kendra gi dikhangi haina thagatluba gi damak mak pulamlai police team amana thasagi taramari da faki makna thagalamba post adu da comment pirui haba sai nauri banupa masa ama yauna miyoi manga amasu police na ngarang April taraga manga gi ayu anganbada mayumdagi faki Farba miyoi sing adudi pungdong bamdagi thangjam sanatomba sai kunga taru apokpa Jugesor Yorbungdagi ningthaujam Risikanta sai kunga taru apokpa Rajendro pungdong bamdagi irungbam ngaubi maitei sai kuntraga nithoi apokpa Irabot sekta adagi yangkhom Samananda sai kunga taru apokpa Wai Ibohal amadi pungdong bamdagi sai nauriba nupamasa amagani hairi Farba makhoi taruk maki matakta IPC gi toan section sin panduna lamphel da leiba chief judicial magistrate Imphal iski court puthokpada makhoina Facebook ta iruba aduga paliba section sing aduga mari amata leinade haiduna makhoi taruk adu court na condition amata yauduna thadokre haidi atopa maru oiba paw manamu e textbook ki launch tawkre
COVID-19 maram oiraga education sector da pirakliba saitheng mayoknanabagi pandamda Manipur lengaki education minister TS Radeshyamna board of secondary education Manipur bosem gi oiba e-textbook ki website launch tawkhrai launch tawbagi thoram aduga mari leinana education minister TS Radeshyamna hai COVID-19 laina laisat asina malem gi lanjau amagumna akaiba apanba phiri lamdam asidasu education gi sector da laina laisat asina maram oiraga mahairoi singi mahai masing tambada asobat saitheng piri oirakliba saitheng asidagi kharadang oirasu ngakthoknaba maikai kyadagi pirakpa suggestion singa loinana class 1 dagi 10 phawbagi e-textbook ki website asi tawbane website www.bosem.book.in dagi textbook sing paba yaragani loinana mobile phone gi Google Play dagi Bosem e-book application download tawraga sijinaba yaragani minister na makha tana hai website asida class 8 dagi 10 phawbagi textbook suna phanglagani lemhauriba question singisu athubada suwananaba honari hauzik oiriba phibam asida khara thuna thabak asi paikhatpana maram oiraga asu angam yaurabadi miyamna suggestion pibirao website amadi application asigi kuthangna exam gi oiba blueprint year question amadi oja singi training guide na singba singsu phanglagani awatpa lairiba sing asisu athubada menkhatnaba honagani loinana miyamna su hena phagarhanabagi damak suggestion pibirao haina phongdorakhi topa yamna nungaitaba thawdo amanamuk doctor singna thawoidabadagi anaba ama laikhidrei Rims Hospital gi department ani gi doctor singna anaba yengbada inaringaida anaba ama ningthina layeng howdabadagi laikhidre haina imung manungi miyoi singna maral sirakli laikhidraba miyoi edu hawbo mara kaisam laikai nongthongbam moirang leima sei humdraga taruk mapuraba laikhidraba en mangini hairi hiramasigi matangda laikhidraba asigi imung manungna phongdorakpada laikhidraba moirang leima tha asigi tarukta ising mari nungaiti haiduna Rims casualty da pukhatki namit aduma casualty da thamlaba matung April 9 da Rims ki female medicine ward ta thamduna layengba hokhi mafam aduda layengba matamda doctor singi marakta anaba adu surgery department singna yengadabani haiduna refer tarokhi adubo surgery gi doctor singna su anaba adu makhoi gi natte haiduna amuk hana medicine ward ta refer tarokhi matawasuna doctor singna inaduna leidingeda anaba aduda thagadaba hidaksu matam sana thaudaba amadi specialist doctor amatana laktuna yengbidaba asina maram oiraga tha asigi tara marigi ayu anganmada anaba adu laikhidabani haina pauksi asigi kuthangna phongdorakli atopa pawa manamu medical staff khudimak thabak karaknaba khankrei COVID-19 license handorakpaga thingnanaba laingakna lokholakpaga section thorangi saru ama oina lebak sin matungna lockdown thamduna honariba adugi marakta tangai phadan oiragliba phibam asigi yenglaga medical profession na thabak tawriba staff khudimak masa masagi posting mafamna thabak ka ba haugadabani haina Directorate of Health Services Manipur na khangankhre haina paw amana hairi paw aduna makhatana pallibadi tuan ba state asigi mafamna posting tariba doctor nurse amadi medical staff khudimak suksoi soidana thabak ka duna mathok togodabani karigumba thabak ka dana lairama thengnarabadi hairibi employee sing adugi mathakta lokhotpa yaba action lokhotkani loinana employee sing attendance report adu sayol khudingi mari leinaba CMO MS PO SO sing health services Manipur gi director da pikhalakadabani nakalama romda routine immunization sathariba medical staff singnasu makhatana makhoi gi mathau sathagadabani tika thabagi thabak thoram sing adu sathabada mi punsin hol loidabani amadi miyoi amaga amagi gi marakta thambam thokpa arapa sing adu ngakhan gadabani haina health and family welfare Manipur gi principal secretary na khangalakre hairi mapan gi pauda update masang khatang su pijaramge pizza thinba lakpa miyoi ama COVID-19 positive oibedegi imung humdraga ni toy quarantine tawnaba lengak na khangan khrei South Delhi da pizza delivery tawbat nupa ama COVID-19 positive oiba thengnabadagi mahaka naknaruba amadi mahakna pizza gi order piruba imung humdraga ni thoida yum dagi hendoktana quarantine tawduna lainaba lengak na khan khrei hiramasagi matangna Delhi gi health minister Satriendra Jain thatorok pasarul amana hai South Delhi gi Malbia da leiba mozo pizza gi delivery gi thabak tawbo nupa asi ngasi COVID-19 na positive oire haiba khanglakpadagi mahakna pizza delivery tawruba imung humdraga ni thoida home quarantine tawnaba khangan khibane masida sunatana mahaka punna pizza delivery gi thabak tawminaba miyoi taraga tere su quarantine center da thamkhre asiguma thawdo asina home delivery gi servicing asida miyamna hena mi painaba amadi singnaba pokhale maramasina miyam delivery gi agency asidagi pot sai loksin mamatamda license asi sandoraktana ba section thorang sing amadi satna kaulon sing ngakna satpiyu satna kaulon sing adudi yariba makai delivery agency nagi pot sai laiba matamda online da mangjongnona sel hana thidok piba agency aduna pot adu thilakpa matamda yumgi mapana pot adu thamna ba khangan ba natragana yamdrabada fitaruk lapna laiba
ꯗꯦꯂꯤꯚꯔꯤ ꯑꯦꯖꯦꯟꯅ ꯄꯨꯔꯛꯄ ꯄꯦꯀꯦꯖ ꯑꯗꯨ ꯁꯦꯅꯤꯇꯥꯏꯖ ꯇꯧꯊꯣꯛꯄꯤꯕ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯣꯏꯔꯒꯅ ꯅꯤꯡꯊꯤꯅ ꯁꯥꯍꯟꯕꯤꯕ, ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯔꯒꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯂꯛꯄ ꯄꯦꯀꯦꯖꯁꯤꯡ ꯑꯗꯨ ꯌꯨꯝꯒꯤ ꯋꯥꯡꯃꯗ ꯍꯣꯟꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ 12,360 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,139ꯅ ꯑꯅꯥꯕ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯅꯥ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 113 ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯊꯠꯅ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 35 ꯁꯨꯈ꯭ꯔꯦ꯫ ꯃꯤ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯅꯥꯕ ꯃꯁꯤꯡꯁꯦ ꯃꯌꯥꯝ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯌꯨꯑꯦꯁꯇ ꯀꯣꯚꯤꯗ-19ꯗꯒꯤ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ 30,000 ꯍꯦꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯀꯣꯚꯤꯗ-19ꯅ ꯊꯣꯛꯍꯟꯕ ꯂꯩꯅꯥ ꯅꯥꯗꯨꯅ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ 30,000 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯖꯣꯟꯁ ꯍꯣꯞꯀꯤꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯊ ꯀ꯭ꯔꯥꯏꯁꯤꯁ ꯍꯧꯕ ꯃꯇꯝꯗꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯍꯧꯖꯤꯛ 30,990 ꯁꯨꯔꯦ ꯍꯥꯏꯅ ꯇ꯭ꯔꯦꯀꯔ ꯑꯁꯤꯅ ꯍꯥꯏꯈꯤ꯫ ꯃꯥꯂꯦꯝꯗ ꯌꯨꯑꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤ ꯁꯤꯔꯦ꯫ ꯃꯊꯪꯗ ꯏꯇꯥꯂꯤ ꯂꯩ꯫ ꯏꯇꯥꯂꯤꯒꯤ ꯃꯤꯑꯣꯏ ꯃꯁꯤꯡ ꯌꯨꯑꯦꯁꯀꯤ ꯑꯄꯨꯟꯕꯒꯤ ꯃꯤ ꯃꯁꯤꯡꯒꯤ 5 ꯊꯣꯛꯄꯒꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯃꯤꯑꯣꯏ 12,795 ꯁꯤꯈ꯭ꯔꯦ꯫ ꯃꯊꯪꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯁ꯭ꯄꯦꯟ 18,130 ꯁꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁ 18,168ꯅꯤ ꯍꯥꯏꯔꯤ꯫